Houjike oiriba phibam ashida chakouba lkpada mapangi arang arakna dakhina toubiganu. Leirik leima. Ima leibaki houjike oiriba phibam ashida chakouba lkpada mapangi arang arakna dakhina toubiganu. Tha taranipan hena senthok lambi leitana wariba. Matam ashida chakouba tarabasu. Isam chamna sak ama saminabadi yai. Aduga Manipurda thokpa pathokna chakoubagi dakhina oina pibiyu haina Kokomi Women's Winggi Coordinator Wailerik leimana phongdokhre. Ngasi lamphelde leiba Kokomigi office pangthokpa paugi mifam aduda mahakna makhata na hai. Relief camp ta leiriba isal istesing isasing asti yamna wana leiribanina makhoina sajariba mora oigera phi oigera makhoina sariba pot adumak leibiraga chakoubiyo. Masina makhoina awaba leiribasing adu kharada oirabasu kokani chakouba chatpagi pot leiba matamdasu mapangi gunla athum ahawsing pubagi mahutta lamdam asida phangba pothok tamak puraga chatpiyu loinana iramdam asida phangba pothok iyong phina singbasing dakhina pibiyu haina mahut sinbiyu haina su mahakna phongdokhi.